ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯀꯥꯟꯅꯔꯕ ꯆꯠꯅꯕꯤ ꯀꯌꯥ ꯍꯨꯟꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯁꯤ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯊꯕꯛ, ꯍꯦꯟꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯅꯤꯡꯉꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯔꯦ, ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯦꯟꯈ꯭ꯔꯦ, ꯄꯩꯁꯥ ꯇꯥꯟꯕ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯇꯥꯅꯤꯡꯉꯒꯗꯤ, ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯒꯗꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯕ ꯊꯕꯛ ꯁꯨꯔꯛꯀꯗꯣꯏꯅꯦ꯫ ꯍꯣꯏ, ꯀꯥꯟꯅꯗ꯭ꯔꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤꯁꯤꯡꯗꯨꯗꯤ ꯍꯨꯟꯗꯣꯛꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯒꯤ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ, ꯀꯥꯟꯅꯒꯗꯕ ꯂꯧꯁꯤꯡ ꯑꯣꯏꯕ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯊꯝꯖꯤꯟꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯆꯥꯎꯈꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯧꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯅꯣꯂꯦꯖꯇꯒꯤ ꯄꯨꯊꯣꯔꯛꯄ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯒꯖꯦꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯄ꯭ꯔꯥ ꯆꯥꯎꯈꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ GDP ꯑꯃꯗꯤ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯒꯨꯒꯜ ꯍꯥꯏꯐꯦꯠ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯝꯖꯦꯟ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ, ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯗꯅ ꯂꯩꯔꯒ ꯆꯥꯎꯈꯠꯄ ꯀꯔꯤꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯀ꯭ꯔꯥꯏꯝ ꯔꯦꯠꯅꯆꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯝ ꯔꯦꯠꯅ ꯍꯦꯟꯒꯠꯂꯛꯏ ꯃꯈꯩ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯨ ꯀꯔꯤꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯔꯦꯠꯀꯨꯝꯕ ꯑꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯅꯔꯛꯂꯤꯕ, ꯂꯝꯆꯠ ꯀꯥꯞꯅꯔꯛꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯒꯤ ꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯐꯝ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯥꯟꯅꯕ ꯃꯥꯡꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯄ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯐꯨꯡꯒꯥꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯨ ꯃꯕꯦꯟꯒ ꯃꯁꯨ ꯃꯆꯥꯁꯤꯡꯒ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯂꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯩꯔꯕꯤꯁꯤꯡꯗꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ, ꯃꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯋꯥꯔꯤ ꯂꯤꯗꯅ ꯆꯥꯛ ꯉꯥꯏꯕ ꯑꯗꯨꯕꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕ ꯀꯧꯏ꯫ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯧꯏ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ, ꯄꯨꯟꯁꯤꯗ ꯀꯥꯟꯅꯔꯛꯀꯗꯕ ꯂꯧꯁꯤꯡ ꯂꯧꯁꯟꯕꯗ ꯀꯥꯟꯅꯕ, ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯈꯜꯁꯤꯡꯅꯤ꯫ ꯆꯨꯝꯅꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯐꯦꯟꯇꯁꯤ ꯑꯃꯗ ꯂꯤꯕ ꯅꯠꯇꯦ꯫ ꯑꯍꯜ ꯑꯃꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗ ꯂꯤꯒꯗꯕ ꯋꯥꯔꯤꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯎꯕ ꯃꯔꯦꯞ ꯐꯥꯔꯛꯑꯕ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯅꯕ ꯂꯧꯁꯤꯡ ꯀꯌꯥ ꯌꯥꯎꯔꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤꯅꯆꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯃꯨꯠꯊꯔꯛꯂꯤ꯫ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡ ꯑꯗꯨꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯀꯥꯟꯅꯔꯕ ꯂꯧꯁꯤꯡ ꯀꯌꯥ ꯌꯥꯎꯔꯤ꯫ ꯋꯥꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯍꯜ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯛꯂꯤꯕ ꯆꯍꯤ 70-80 ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯍꯜꯁꯤꯡꯒ ꯅꯛꯁꯟꯅꯕꯗꯨꯅ ꯆꯥꯎꯕ ꯃꯔꯦꯞ ꯐꯥꯔꯛꯑꯕ ꯃꯇꯝꯗ ꯑꯍꯜꯁꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯊꯝꯕꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯔꯥ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯟꯅ ꯌꯦꯡꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯋꯦꯁꯇꯔꯟꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯆꯍꯤ 19 ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯍꯧꯅꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ 30-40 ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯗ ꯇꯥꯡꯖꯔꯒ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯇꯞꯇꯥꯏ ꯋꯥꯍꯜꯂꯅꯤ꯫ ꯋꯥꯍꯟꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯗ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ꯫ ꯁꯣꯁꯥꯏꯇꯤꯗ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ, ꯋꯥꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯍꯜ ꯑꯣꯏꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯧꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯍꯜꯒꯤ ꯃꯅꯥꯛꯇ, ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯕ ꯀꯌా ꯂꯩꯔꯤ꯫ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯥꯟꯅꯕ ꯋꯥꯠꯂꯛꯄ, ꯑꯍꯜꯁꯤꯡꯗꯒꯤ ꯇꯝꯒꯗꯕ ꯂꯤꯆꯠ ꯁꯥꯖꯠ, ꯇꯧꯒꯗꯕ ꯇꯧꯍꯩꯗꯕ ꯀꯌꯥꯗꯨ ꯇꯥꯛꯄꯤꯗ꯭ꯔꯦ, ꯇꯝꯕꯤꯗ꯭ꯔꯦ꯫ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯈꯔ ꯆꯠꯂꯒ ꯀꯥ ꯃꯅꯨꯡꯗꯒ ꯁꯨꯡꯖꯜꯂꯒ ꯁꯨꯝ ꯂꯩꯔꯝꯕꯗꯣ, ꯃꯌꯥꯝꯅꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏ, ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏꯒ ꯍꯥꯏꯅꯕꯗꯣ, ꯀ꯭ꯂꯥꯁ 12ꯀ ꯂꯣꯏꯔꯛꯇꯅ ꯃꯄꯥꯟ ꯈꯔ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯐꯖꯔꯦ꯫ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯅꯕ ꯂꯧꯁꯤꯡ ꯂꯧꯒꯗꯧꯕꯅꯦ꯫ ꯑꯗꯨꯕꯨ ꯀꯧꯏ ꯂꯥꯏꯁꯨ ꯍꯩꯕ꯫ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯂꯥꯏꯁꯨ ꯇꯥꯛꯑꯒꯁꯨ ꯀꯩꯁꯨ ꯑꯦꯐꯦꯛꯇꯤꯞ ꯑꯣꯏꯕ ꯅꯠꯇꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯅꯨꯡꯁꯤꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯊꯛꯁꯤ ꯈꯥꯁꯤ ꯀꯩꯗꯧꯕꯒꯤ ꯎꯠꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯏꯃꯥ, ꯏꯆꯦ, ꯏꯆꯜꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯅꯤꯡꯉꯒꯕꯨ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯅꯤꯡꯉꯨꯗꯣꯏꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯂꯥꯛꯄꯗꯅꯦ, ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯤꯕ ꯃꯥꯏꯀꯩ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯀꯔꯝꯅ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯇꯝꯗꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯣꯏ,
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯍꯥꯏꯕꯗꯤ ꯑꯩ ꯁꯥꯏꯟꯁ ꯂꯧꯒꯗ꯭ꯔꯥ ꯑꯥꯔꯠꯁ ꯂꯧꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤ ꯑꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯇꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯩ ꯍꯧꯔꯤꯕ ꯇꯣꯄꯤꯛ ꯑꯃꯈꯛꯇꯤ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟ ꯑꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀ꯭ꯔꯥꯏꯝꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯁꯨꯝ ꯊꯤꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯈꯟꯖꯩ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤ ꯃꯤꯔꯥꯏꯔꯨꯕ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯂꯛꯄ ꯆꯠꯅꯕꯤ ꯈꯪꯂꯛꯇꯕ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯕ ꯏꯆꯦ ꯏꯆꯜ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯇꯧꯖꯅꯤꯡꯕ ꯗꯤꯃꯥꯟꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯁꯤ ꯑꯍꯜꯁꯤꯡꯒ ꯅꯛꯁꯟꯅꯍꯟꯕꯤꯌꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯍꯟꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯗꯕ ꯐꯤꯔꯦꯞ ꯈꯪꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯐꯤꯔꯦꯞ ꯂꯧꯕꯗꯨꯅꯦ ꯍꯥꯏꯗꯅ ꯈꯟꯖꯩ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯗꯨꯗ ꯀꯥꯔꯟ ꯇꯥꯔꯨꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯅ ꯈꯟꯖꯩ ꯊꯣꯛꯂꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯆꯤꯡꯖꯟꯖꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯔꯒ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯅꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯅꯥꯠꯀꯤ ꯂꯥꯏꯅꯤꯡꯁꯤꯡꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯎꯔꯝꯕ ꯌꯥꯕꯁꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯂꯥꯠꯂꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗ ꯏꯃꯨꯡ ꯀꯔꯝꯅ ꯇꯞꯅ ꯄꯥꯟꯒꯅꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯝꯅ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝꯗ ꯂꯥꯏ ꯅꯤꯡꯉꯨ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒꯨꯝꯂꯕ ꯄꯨꯟꯁꯤꯒꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯉꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯊꯛꯁꯤ ꯈꯥꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕꯁꯨ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯅꯥꯠꯇ ꯍꯟꯖꯤꯜꯂꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯅ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯁꯤ ꯄꯩꯁꯥ ꯌꯥꯝꯅ パイꯕꯅꯤ ꯑꯗꯣ ꯄꯥꯏꯒꯗꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯏꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯔꯩꯆꯥꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯅ ꯉꯝꯃꯒꯗꯤ ꯑꯩꯒꯤ ꯏꯔꯩꯆꯥ ꯑꯃꯒꯤ ꯑꯋꯥꯠꯄꯗꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯂꯥꯛꯑꯒ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯄ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯁꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯦꯒ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯒꯨꯒꯜꯗꯒ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯗꯒꯤ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ ꯑꯗꯒꯤ ꯃꯩ ꯄꯨꯊꯣꯛꯏꯕ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯥꯏꯐꯦꯠꯀꯁꯨ ꯁꯨꯝ ꯌꯦꯡꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯆꯥꯎꯈꯠꯂꯦꯒ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕꯔꯥ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏꯁꯤ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯊꯕꯛ ꯍꯦꯟꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯅꯤꯡꯉꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯔꯦ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯦꯟꯈ꯭ꯔꯦ ꯄꯩꯁా ꯇꯥꯟꯕ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯇꯥꯅꯤꯡꯉꯒꯗꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯒꯗꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯕ ꯊꯕꯛ ꯁꯨꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯅꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯜꯍꯟꯅꯤꯡꯉꯤ ꯁꯨꯝ ꯃꯔꯩ ꯌꯦꯠꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯑꯁꯣꯏ ꯑꯔꯥꯜ ꯌꯥꯎꯔꯝꯃꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯌꯥꯏꯐꯃꯤꯟꯅꯔꯁꯤ